ꯁꯥꯈ꯭ꯔꯦꯗꯣ ꯑꯣꯟꯊꯣꯛ ꯉꯁꯥꯏ ꯖꯒꯥꯁꯤ ꯅꯨꯡꯁꯥꯅ ꯃꯔꯣꯝ ꯁꯥꯕꯅꯦ ꯂꯩ ꯉꯥꯛꯇ ꯎꯔꯨꯝ ꯑꯝꯇꯁꯨ ꯂꯩꯇꯦ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕ ꯑꯝꯇ ꯂꯥꯛꯑꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯥꯗ ꯑꯉꯥꯡ ꯑꯅꯤ ꯈꯟꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤ ꯈꯥꯝꯗꯣꯛꯇ꯭ꯔꯗꯤ ꯁꯣꯛꯅꯕ ꯇꯥꯔꯦꯅ ꯇꯧꯔꯤꯁꯤ ꯍꯦ ꯇꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯁꯤꯟꯅꯕ ꯇꯥꯔꯦꯅꯦꯍꯦ ꯀꯔꯤꯅꯣꯅꯦꯍꯦ ꯀꯌꯥ ꯀꯟꯅ ꯐꯨꯅꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯇꯣꯛꯅꯧꯅꯦ ꯅꯣꯏꯕꯣ ꯅꯪꯕꯨ ꯇꯥ ꯇꯣꯜꯍꯟꯒꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯥꯅꯦ ꯄꯥꯕꯨꯡ ꯇꯣꯜꯍꯟꯒꯤ ꯃꯆꯥꯅꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯀꯟꯅ ꯈꯟꯅꯔꯝꯃꯤꯗꯨꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯎꯁꯤꯠꯃꯟꯗꯕ ꯄꯥꯕꯨꯡ ꯌꯥꯝ ꯈꯠꯅꯕ ꯍꯧꯕ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯗꯨꯅ ꯑꯩꯃꯥ ꯅꯪꯕꯨ ꯇꯥ ꯀꯨꯂꯔꯒꯤ ꯃꯆꯥꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯄꯥꯕꯨꯡ ꯀꯨꯂꯔꯒꯤ ꯃꯆꯥꯅꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯩꯀꯥꯏ ꯑꯃꯠꯇꯗꯒꯤ ꯊꯣꯡꯃꯤꯟꯅꯔꯛꯑꯒ ꯁꯣꯔꯣꯛꯁꯤꯗ ꯐꯨꯅꯔꯝꯂꯤꯗꯨꯅ ꯐꯠꯇꯦꯅꯦꯍꯦ ꯐꯨꯅꯅꯨꯅꯦꯍꯦ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯎꯁꯤꯠꯇꯦ ꯑꯩꯅ ꯁꯣꯔꯣꯛ ꯊꯣꯛꯄ ꯈꯠꯅꯕ ꯌꯥꯝ ꯍꯧꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯝꯇꯪ ꯈꯠꯅꯔꯒꯦꯅ ꯇꯧꯕꯅꯦ ꯄꯥꯕꯨꯡ ꯍꯧꯔꯤꯗꯤ ꯅꯪ ꯅꯠꯇ꯭ꯔꯥ ꯎꯁꯤꯠꯇꯕ ꯅꯪ ꯑꯃꯨꯛꯀꯁꯨ ꯐꯨꯔꯛꯀꯗꯣꯏ ꯅꯪ ꯅꯃꯥꯏ ꯑꯄꯪꯕꯗꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ ꯁꯨꯝ ꯎꯁꯤꯠꯇꯕ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯕꯗꯣ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯎꯁꯤꯠꯇ ꯂꯩꯔꯦ ꯑꯝꯇ ꯐꯨꯔꯨ ꯂꯥꯎꯕ ꯍꯣꯏ ꯗꯗꯥ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯊꯝꯃꯦ ꯅꯌꯥꯝꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯅꯪ ꯅꯃꯥꯏꯗꯣ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯥ ꯇꯧꯔꯤꯁꯦ ꯑꯅꯤꯁꯤꯕꯣ ꯇꯣꯛꯂꯣ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤ ꯈꯟꯅꯔꯅꯨ ꯅꯪꯁꯨ ꯇꯣꯛꯂꯣ ꯌꯥꯔꯦ ꯈꯟꯅꯔꯅꯨ ꯅꯄꯥꯁꯤꯡꯗ ꯍꯥꯏꯗꯣꯛꯑ ꯐꯨꯍꯟꯒꯦꯀꯣ ꯅꯣꯏ ꯑꯅꯤ ꯈꯟꯅꯔꯅꯨꯀꯣ ꯑꯃꯨꯛ ꯅꯣꯏ ꯑꯅꯤ ꯈꯟꯅꯔꯅꯨꯀꯣ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯂꯣ ꯅꯌꯨꯝ ꯅꯌꯨꯝꯗ ꯆꯠꯅꯔꯣ ꯆꯠꯂꯣ ꯆꯠꯂꯣꯗꯅ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯑꯣꯟꯊꯣꯛꯄꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯈꯟꯅꯗꯧꯒꯤ